ꯃꯌꯥꯝ ꯑꯩꯒꯤ ꯑꯦꯜꯄꯤꯗ ꯉꯥꯏꯍꯥꯛ ꯆꯪꯕꯤꯌꯣ ꯏꯆꯤꯟ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯈꯤꯇꯪ ꯑꯦꯜꯄꯤ ꯊꯥꯒꯦ ꯄꯨꯡꯈꯥꯏ ꯑꯃꯇꯪ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯃꯌꯥꯝꯅ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯄꯤꯌꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯒ ꯆꯪꯕꯤꯔꯒ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕ꯭ꯔꯣ ꯑꯩꯁꯨ ꯆꯥꯛ ꯆꯥꯒꯦꯅ ꯇꯧꯏ ꯆꯥꯛ ꯆꯥꯅ ꯉꯥꯛꯇꯪ ꯃꯌꯥꯝꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯁꯨꯔꯦꯁ ꯋꯥꯎ ꯊꯦꯡꯀ꯭ꯌꯨ ꯁꯨꯔꯦꯁ ꯑꯣꯖꯥꯒꯤ ꯆꯦꯅꯦꯜ ꯑꯃꯨꯛꯀ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯅ ꯀꯔꯤ ꯊꯣꯡꯕꯅꯣ ꯉꯥ ꯊꯣꯡꯕꯅꯤ ꯁꯨꯔꯦꯁ ꯉꯥꯁꯤꯡ ꯊꯣꯡꯕꯅꯦꯕꯀꯣ ꯂꯩꯅꯥꯅ ꯂꯥꯏꯔꯤꯛ ꯊꯥꯔꯕꯣ ꯊꯥꯔꯦ ꯑꯣ ꯍꯧꯔꯕꯣ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯏ ꯂꯩꯅꯥ ꯆꯥꯛ ꯆꯥꯔꯕꯣ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯁꯨꯔꯁꯅ ꯕꯦꯟꯙꯧ ꯂꯩꯅꯥ ꯂꯥꯛꯑꯦ ꯅꯦꯠ ꯁꯛꯇꯥꯁꯤꯒ ꯑꯦꯜꯕꯤꯒ ꯊꯥꯖꯔꯤ ꯍꯥꯏ ꯅꯣꯛꯈ꯭ꯔꯦ ꯕꯦꯟꯙꯧ ꯂꯩꯅꯥꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯗꯅ ꯑꯃꯨꯛ ꯅꯣꯛꯁꯟꯕꯤꯔꯛꯏꯕꯣꯔꯦ ꯑꯩꯉꯣꯟꯗ ꯅꯦꯠ ꯌꯥꯔꯤꯉꯩꯁꯤꯒ ꯃꯌꯥꯝ ꯆꯪꯕꯤꯔꯛꯎ ꯏꯁꯨꯒꯤ ꯑꯦꯜꯕꯤꯁꯤꯗ ꯍꯥꯏꯕꯤꯗꯦꯕ ꯅꯨꯡꯁꯤꯕ ꯀꯥꯏꯁꯦ ꯅꯦꯠ ꯌꯥꯔꯤꯉꯩꯁꯤꯒ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯗꯦꯕ ꯁꯨꯔꯦꯁꯅ ꯅꯣꯛꯈ꯭ꯔꯦ ꯆꯥꯖꯗ꯭ꯔꯤꯌꯦ ꯃꯤ ꯑꯇꯩꯗꯤ ꯄꯤꯖꯈ꯭ꯔꯦ ꯑꯣ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯕꯦꯟꯙꯧ ꯂꯩꯅꯥ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯅꯦꯠ ꯁꯛꯇꯥꯁꯦ ꯆꯪꯖꯅꯤꯡꯗꯦ ꯐꯔꯦ ꯐꯔꯦ ꯕꯦꯟꯙꯧ ꯆꯪꯅꯤꯡꯗ꯭ꯔꯗꯤꯁꯨ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦꯗ ꯕꯦꯟꯙꯧ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯣꯖꯥꯗ ꯁꯨꯔꯦꯁ ꯌꯥꯔꯦꯗ ꯕꯦꯟꯙꯧꯒꯤ ꯂꯥꯏꯛ ꯇꯧꯕꯤꯔꯛꯇꯁꯨ ꯅꯦꯠ ꯁꯛꯇꯥꯁꯤꯡꯁꯤꯒ ꯆꯪꯖꯅꯤꯡꯗꯦ ꯍꯥꯏ ꯐꯔꯦ ꯐꯔꯦ ꯆꯪꯕꯤꯔꯛꯇ꯭ꯔꯁꯨ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯝꯃꯁꯨ ꯊꯥꯒꯠꯂꯤ ꯀꯩꯕ ꯑꯗꯨꯒꯤꯗ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯃꯤ 3 ꯂꯥꯛꯂꯦ ꯍꯥꯏꯌꯦ ꯂꯥꯏꯛꯇꯤ ꯀꯃꯥꯏꯅ ꯇꯧꯕꯤꯗ ꯂꯥꯏꯛ ꯇꯧꯗꯦ ꯔꯣꯃꯤꯗꯁꯨ ꯅꯨꯡꯉꯥꯏ ꯑꯆꯣ ꯔꯣꯃꯤ ꯇꯧꯕꯤꯌꯨ ꯆꯣ ꯃꯤ 9 ꯁꯨꯔꯦ ꯀꯅꯥꯗꯅꯣ ꯁꯨꯔꯦꯁ ꯑꯣꯖꯥꯒꯤ ꯃꯤ 9 ꯁꯨꯗ꯭ꯔꯤ ꯃꯤ ꯑꯃꯈꯛꯇꯅꯦ ꯁꯨꯔꯁ ꯃꯤ ꯑꯃꯈꯛꯇꯅꯤ ꯁꯨꯔꯦꯁ ꯂꯩꯔꯤꯁꯦ ꯃꯤ 9 ꯁꯨꯗ꯭ꯔꯤꯌꯦ ꯁꯨꯔꯦꯁ
ꯁꯨꯔꯁ ꯇꯥꯕ꯭ꯔꯣ? ꯕꯦꯟꯊꯧꯅ ꯂꯥꯏꯔꯤꯛ ꯇꯧꯗ꯭ꯔꯁꯨ ꯀꯥꯏꯗꯦ ꯑꯣꯖꯥꯗꯣ ꯁꯨꯔꯁ ꯑꯣꯅꯔꯒꯤ ꯃꯤ ꯃꯌꯥꯝ ꯂꯩꯕꯅꯤ, ꯑꯣꯖꯥꯒꯤ ꯃꯌꯥꯝ ꯂꯩꯕꯅꯤ, ꯁꯪꯉ ꯌꯥꯝ ꯂꯩꯕꯅꯤ, ꯁꯪꯉ ꯌꯥꯝ ꯂꯩꯕꯅꯦ꯫ ꯑꯣꯖꯥꯒꯤ ꯌꯨꯝꯗ ꯂꯥꯛꯀꯅꯤ ꯅꯣꯡꯃ꯫ ꯂꯥꯛꯎ ꯂꯥꯛꯎ ꯁꯨꯔꯁ, ꯂꯥꯛꯎ 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 ꯑꯣꯖꯥ ꯂꯩꯔꯝꯒꯦ꯫ ꯂꯥꯛꯀꯥꯟꯗ ꯍꯥꯟꯅ ꯀꯣꯜ ꯇꯧꯔꯛꯎꯀꯣ꯫ ꯁꯨꯔꯁ ꯇꯥꯕ꯭ꯔꯣ? ꯂꯥꯛꯀꯅꯤ ꯍꯥꯏꯗꯤ ꯑꯣꯖꯥꯗ ꯍꯥꯟꯅ ꯀꯣꯜ ꯇꯧꯔꯛꯎꯀꯣ꯫ ꯍꯣꯏ ꯑꯣꯖꯥ꯫ ꯀꯗꯝꯗ ꯇꯝꯗꯨꯅ ꯂꯩꯅ ꯖꯒꯣꯏ ꯁꯥꯔꯦ꯫ ꯎꯕꯗ ꯁꯛꯏꯗꯣ꯫ ꯁꯨꯔꯦꯁꯅ ꯖꯤꯟꯗꯥꯕꯥꯗ ꯖꯤꯟꯗꯥꯕꯥꯗ ꯍꯥꯏ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯁꯤ ꯃꯣꯡꯃꯅꯤ꯫ ꯑꯣꯖꯥ ꯀꯅꯥꯗ ꯋꯥꯏ-ꯐꯥꯏ ꯑꯃ ꯂꯧꯁꯜꯂꯣ ꯍꯥꯏ꯫ ꯋꯥ ꯑꯩꯈꯣꯏ ꯑꯣꯖꯥ ꯂꯥꯛꯑꯝꯃꯦ, ꯅꯦꯠꯁꯦ ꯍꯧꯔꯕ ꯍꯥꯏ꯫ ꯃꯌꯥꯝꯒꯤ ꯀꯣꯃꯦꯟ ꯌꯥꯡꯈ꯭ꯔꯅꯤ꯫
오자 바이 오래게 굿나잇. 오자나 하하 수러스나 노크레. 닝템 ꯑꯁꯤꯒꯤ ꯏꯁꯩ ꯆꯠꯄꯗꯒꯤ ꯅꯦꯠꯁꯦ ꯌꯥꯗꯕꯅꯤ. ꯑꯣꯖꯥꯒꯤ ꯅꯦꯠ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯍꯥꯏ. ꯕꯦꯟꯙꯧꯅ ꯀꯩꯗꯧꯔꯒꯦ ꯁꯨꯔꯦꯁ? ꯀꯔꯤ ꯁꯧ ꯇꯧꯔꯒꯦ ꯕꯦꯟꯙꯧ? ꯕꯦꯟꯙꯧꯗꯤ ꯆꯥꯛꯀ ꯆꯥꯔꯕꯣ? ꯅꯤꯡꯊꯦꯝ ꯃꯆꯦꯒꯤ ꯏꯁꯩ ꯆꯠꯄꯗꯒꯤ. 하하, 오케이, 바이, 굿나잇. ꯑꯣꯖꯥ ꯂꯥꯛꯑꯝꯃꯦ. ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ. ꯂꯥꯏꯛ ꯇꯧꯕꯤꯌꯨ. ꯑꯣꯖꯥ ꯀꯅꯥꯗ ꯋꯥꯏꯐꯥꯏ ꯑꯃ ꯂꯧꯁꯜꯂꯣ. ꯑꯗꯨꯅ ꯐꯅꯤ ꯍꯥꯏ. ꯅꯤꯡꯊꯦꯝ ꯃꯆꯥ ꯍꯥꯏꯕꯅꯤ. खर हमारे हमारे हैमले हैमले ꯅꯣꯡꯗꯝꯕ ꯅꯪꯁꯨ. ꯑꯣꯖꯥꯒꯤ ꯅꯦꯠ ꯂꯥꯛꯂꯦ. ꯃꯜꯂꯤ ꯅꯣꯡꯗꯝꯕ ꯅꯪꯁꯨ ꯀꯣꯍꯜꯂꯦ ꯊꯃꯣꯏ ꯁꯦꯁꯣꯡꯍꯜꯂꯦ ꯇꯥꯅꯤꯡꯗꯦꯍꯦ ꯏꯁꯩꯗꯣ. कृष्ण 니네디 하니 कुसुमय राधागेदे धमगेनी निने디 하니 कुसुमय खर हमारे हमारे 하이페마. 화가이다 오자기 이세이 사이. 한마음동동마고 에하게 성성 오리 솔로코 능고 타와기 이따 이세이 사고에 성성 오리 작파도 성오리 작파도 와사건 상도 오리 나도 와사디 사바니도 신웅대는 기회요. tumke lele angang oina. Sunshine moon, sunshine moon, sunshine moon, 기회로 준비하나 혼 사파는 이세이 자디 오이레 이세이 닥비우 하이디 자데. 어자 뿡 그야 따르게 뿡 따라 따도래 수레스. 이세이도 다닌데 꺼 해 벤다구나. 정화사태 사바니도 영광 선생웅라 링크바도 선비사나 호기바도 성성 야평아. 아주 세위 석대 수레스 라프레 신나 링크바도 선비사나 호기바도 망절이 맛보시마
이시 망래. 오케이, 지나면 뿌려막 미션도 정때 로션을 떠오게. 용기 내면 믿어. lúc nào tăng màu hết sudah selesai tidak keba ojagi nega loisaladi amuk bye oja good night okay Suresh good night Om Namah Shivaya Om Namah Shivaya loisalage ne chu nungaite bye oja bye bye Suresh bye bye Suresh good night okay ma'am good night